ngasisu Akbar amasung Birbal gi oiba wari matek khara mayamda mungli duna tahanjage tahanjagadoriba wari gi mamingna urki mangak pairibasi karigino noma yamna lui khanba thabak ama ningthau Akbar na Birbal da sinakhi hairiba thabak adubu Birbal na mahaki loksingbu sijinaraduna yamna laina pangthokkirame Birbal gi heisinglaba mataw aduda ningthau Akbar na yamna peladuna Jamuna Toren gi torban da leiba leihau yamna chenba mafam amabu Birbal da pini haiduna lauthokhi ningthau na hakiba wadu ayamba lam aduda leiba mipum khudingmakna khangnakhi adubu ningthau na wadu haidokhraba matungda mahakna Birbal da pini haikiba lam adudi pikhide Birbal su wafam aduda thoidokna hena khanjilude adubu ningthau na haikiba wadu bu khangkiba mioi singna Birbal da ayama matamda makhoina thengnaba khudingi ningthau na nangonda lam adubu pini haikhraga pidribagi marambu karino haiduna yamna khangningna hangnanarakhi adubu wahang adugi pakhum Birbal masamaksu khangamde maramasina mahakna ngamnaba pakhum khumkhirami matam khara haukraba matung phawbada wafam adugi maramda ningthau aduna karimata palakhide adubu mioi kayanadi Birbal da pini haikhraga karigi ningthauna lam adubu pidribano haiduna tattana Birbal da hangai lam adugi maramda thoidona khalamdaba Birbal adu mising aduna hangakliba wahang adugi pakhum pinaba honabada tangai phadana Birbal na ningthau masan haijakhiba wafam adubu kawkhibaduda wafam adubu amu hana ningsing hanba tarami Birbal na lam adugi wafam palladuna ningthau na masan haikhiba wafam adubu ningsing hanaba honaba khudingi ningthau na mangak aduna kalamada hektamu onthokhi aduga mahakna uba pot amagi maramda hektamu hairai asumna lam adugi wa hek pallubaga atopa wa am hektamu ningthau na pusilai Birbal na hainingliba wa adubu ningthau aduna haibagi khudong jaba mata piramde asumna numit kharani haukraba matungda nongma ningthau Akbar ga Birbal ga marbumi gi lamda uttongduna thabak amabu yengsinnaba chatlammi makhoina sum chatpada ningthau Akbar gi wakhanda wahang ama lakhi ningthau na hangai Birbal utsingi mangak asi ayama matamda paiduna leiribasi karigino masigi maram nangna khanglabadi amuktang hayu Birbal na ngahak wakhan khalaba matungda asumna pakum khumakhi iningthau udasi mamamuki mapokda ningthau ama oina pokhi aduga mahakna mantri abangi thabakta penbiraduna mangonda mana oina lam amabu pini haiduna haidokhi aduga mahakna haikiba wadu masamakna kaujakhi mantri aduna ningthauda lam adugi maramda ningsing hanaba khaitang honarakpada ningthau adu mangak hekta paithokhi aduga atopa wa mabu hektamu pusilai asumna sum tawraduna ningthau aduna mantri aduda pini haikiba lam adu pikhide hai adudagi mantri aduna ningthau aduda warawraduna ningthau adubu mathang mapokta mangak paiba jiba mu oina po u haiduna haikhibadagi ningthau adu mathang muki mapokta uton khibani hai Birbal na hairiba wadu taraga ningthau Akbar na yamna pena nokladuna sumna hairakhi Birbal nangna hairiba ningthau adu ningthau Akbar di natteko aina nangonda pini haikiba lam adubu kawkhibaduda wadubu aina ningsingnabagidamak nangna wari siliduna aingonda tahanbani natra onthokna su singkhre nangse tasengna haragadi wadu aina kawkhiba natte nanggi na tawbu yengningduna aina kawsinnakhibani asi haraduna ningthau Akbar na Birbal da pini haikiba lam adubu mahakna Birbal da pikhi mathang amki aina tahanjagadoriba warisigi mamingdi ningthau Akbar gi machanupa gi mamanaba ningthau Akbar gi Salim kauba machanupa amakhak lei Salim gi lamhenba mamanaba amakhak lei Salimna lamhenba mamanaba duga punba tinaba tawbaduda ningthau Akbar na mahaki macha Salim madusu lamhenba mamanaba dugi matawgum lam helakadra haiduna pakhatchakhe adubu matam mayambada Salimna mamanaba punba tinaba yamna pamami machanupa gi apambadubu khanglaga machanupa adubu mamanaba kamdongna tinaganu haigani haibadu ningthau Akbar khangamde adudagi mahakna Birbal da wafam ase hairami Birbal na thoidokna hena khanbirunu ningthau nanai phanaba sinjage asi haraduna nongma ningthau Akbar gi leikol aduda
ꯁꯂꯤꯝꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯃꯗ ꯕꯤꯔꯕꯜꯅ ꯁꯂꯤꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯕꯤꯔꯕꯜꯅ ꯄꯥꯛꯊꯔꯞ ꯇꯧꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯥꯀꯣꯡ ꯑꯗꯨꯕꯨ ꯈꯜꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯕꯤꯔꯕꯜꯅ ꯋꯥ ꯈꯔ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯈꯤꯗꯦ꯫ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯁꯂꯤꯝꯅ ꯂꯥꯞꯂꯝꯅ ꯎꯔꯝꯃꯤ꯫ ꯁꯂꯤꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯗ ꯕꯤꯔꯕꯜꯅ ꯋꯥ ꯈꯔꯗꯤ ꯍꯥꯏꯒꯦ ꯇꯧꯔꯒ ꯍꯥꯏꯗꯤ ꯍꯥꯏꯗꯕ ꯑꯗꯨꯗ ꯁꯂꯤꯝꯒꯤ ꯃꯃꯥꯟꯅꯕꯗꯨ ꯕꯤꯔꯕꯜꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯈꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯕꯤꯔꯕꯜꯒꯤ ꯃꯅꯥꯛꯇꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯈꯤꯕꯗ ꯕꯤꯔꯕꯜꯅ ꯁꯨꯝꯅ ꯍꯥꯏꯍꯧꯏ, "ꯅꯪ ꯋꯥꯗꯨ ꯀꯅꯥꯃꯠꯇꯗ ꯇꯥꯛꯊꯣꯛꯄ ꯌꯥꯗꯦꯀꯣ"꯫ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯁꯂꯤꯝꯅ ꯃꯃꯥꯟꯅꯕꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯗꯨꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ "ꯀꯔꯤꯁꯨ ꯍꯥꯏꯗꯦꯗ, ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ"꯫ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯁꯂꯤꯝꯅ ꯊꯥꯖꯕ ꯉꯝꯃꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ "ꯍꯥꯏꯌꯨ ꯃꯔꯨꯞ, ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕꯗꯨ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯂꯤꯝꯅ ꯃꯃꯥꯟꯅꯕꯗꯨꯗ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯕꯗꯨ ꯇꯥꯔꯒ ꯁꯂꯤꯝꯅ ꯁꯨꯝꯅ ꯈꯜꯂꯤ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯋꯥꯁꯤ ꯍꯥꯏꯅꯤꯡꯗꯗꯨꯅ ꯁꯨꯝꯅ ꯍꯥꯏꯁꯤꯟꯅꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯃꯤꯅꯤ꯫ ꯋꯥ ꯂꯣꯠꯄ ꯃꯤꯒ ꯀꯝꯗꯧꯅ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯒꯗꯧꯔꯤꯕ? ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯂꯤꯝꯅ ꯃꯃꯥꯟꯅꯕꯗꯨꯒ ꯇꯤꯟꯅꯕ ꯇꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯁꯂꯤꯝ ꯑꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯗꯕ ꯃꯤꯗꯤ ꯇꯤꯟꯅꯗꯕꯅꯕꯨ ꯍꯦꯟꯅ ꯐꯩ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯂꯤꯝꯒꯤ ꯃꯃꯥꯟꯅꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯊꯥ ꯁꯥꯔꯝꯕ ꯅꯤꯡꯊꯧ ꯑꯗꯨ ꯕꯤꯔꯕꯜꯒꯤ ꯂꯧꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯊꯥ ꯁꯥꯕꯗꯨ ꯀꯣꯛꯍꯟꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯒꯨꯍꯥꯗ ꯌꯥꯎꯕ ꯏꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯄꯨ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯥꯜꯂꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏꯔꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯒꯤ ꯍꯤꯡꯒꯣꯜꯒ ꯊꯪꯅꯗꯨꯅ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯒꯨꯍꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯗꯨꯅ ꯑꯍꯥꯏꯕ ꯒꯨꯍꯥꯗꯨꯒꯤ ꯃꯃꯜ ꯀꯔꯤꯃꯠꯇ ꯇꯥꯗꯅ ꯆꯞ ꯆꯥꯅꯁꯨ ꯄꯤꯈꯤꯔꯝꯃꯤ꯫ ꯒꯨꯍꯥ ꯑꯗꯨꯕꯨ ꯂꯩꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯍꯥꯛꯀꯤ ꯍꯤꯡꯒꯣꯜꯗ ꯆꯥꯏꯒꯦ ꯈꯟꯗꯨꯅ ꯒꯨꯍꯥ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯤꯡꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯉꯥꯏꯈꯣ ꯕꯜꯔꯥꯝ, ꯅꯪꯅ ꯒꯨꯍꯥ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯒꯨꯍꯥ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ"꯫ ꯕꯜꯔꯥꯝ ꯀꯧꯕ ꯂꯧꯃꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯔꯥꯝꯆꯟ ꯏꯕꯨꯡꯉꯣ? ꯒꯨꯍꯥꯁꯦ ꯑꯩꯅ ꯉꯔꯥꯡ ꯂꯩꯖꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯗ ꯑꯗꯣꯝꯅ ꯑꯩꯉꯣꯟꯗ ꯊꯤꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ"꯫ ꯔꯥꯝꯆꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯅꯥꯛ ꯈꯨꯟꯖꯔꯕꯁꯨ ꯌꯥꯝꯅ ꯃꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯂꯧꯅꯝ ꯍꯩꯕ, ꯑꯇꯣꯟꯕ ꯑꯄꯪꯕ ꯃꯤꯕꯨ ꯌꯥꯝꯅ ꯅꯝꯍꯠꯄ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ, "ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗꯒꯤ ꯒꯨꯍꯥ ꯑꯁꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯒ ꯑꯩꯅ ꯒꯨꯍꯥ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯅ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯉꯔꯥꯡ ꯂꯩꯈꯤꯕꯗꯤ ꯁꯨꯞꯅꯒꯤ ꯒꯨꯍꯥ ꯑꯁꯤꯈꯛ ꯂꯩꯈꯤꯕꯅꯤ꯫ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯕꯨꯗꯤ ꯅꯪꯅ ꯂꯩꯈꯤꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯒꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯂꯕꯗꯤ ꯑꯍꯦꯟꯕ ꯄꯩꯁꯥ ꯄꯤꯒꯗꯕꯅꯤ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯒꯨꯍꯥ ꯑꯗꯨꯕꯨ ꯂꯩꯔꯨꯕ ꯂꯧꯃꯤ ꯅꯨꯄꯥꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯑꯩ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀ ꯋꯥ ꯉꯥꯡꯅꯗꯨꯅ ꯌꯦꯠꯅꯔꯨꯔꯒꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ꯫ ꯃꯍꯥꯛꯀ ꯌꯦꯠꯅꯔꯨꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯆꯠꯇꯨꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯄꯤꯕꯤꯌꯨ ꯍꯥꯏꯔꯨꯕꯅ ꯍꯦꯟꯅ ꯐꯔꯒꯅꯤ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯀꯔꯤꯃꯠꯇ ꯈꯨꯝꯃꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔ ꯇꯝꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯤꯔꯗꯨꯅ ꯅꯤꯡꯊꯧꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯅꯪꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯏꯁꯤꯡ ꯑꯃꯁꯨꯡ ꯒꯨꯍꯥ ꯑꯅꯤꯃꯛ ꯐꯪꯍꯜꯂꯨ"꯫ ꯕꯤꯔꯕꯜꯅ, "ꯍꯣꯏ ꯅꯤꯡꯊꯧ, ꯅꯅꯥꯏ ꯇꯧꯖꯒꯦ"꯫
ꯋꯥꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯕꯜꯔꯥꯝ ꯀꯧꯕ ꯂꯧꯃꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯜꯔꯥꯝ, ꯅꯪꯒꯤ ꯀꯨꯍꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯀꯨꯍꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯔꯥꯝꯆꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯂꯩꯔꯝꯕ ꯕꯤꯔꯕꯜꯅ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯔꯥꯝꯆꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯔꯥꯝꯆꯟ ꯏꯕꯨꯡꯉꯣ, ꯑꯗꯣꯝꯅ ꯕꯜꯔꯥꯝ ꯃꯁꯥꯃꯛꯅ ꯂꯩꯈ꯭ꯔꯕ ꯀꯨꯍꯥ ꯑꯁꯤꯗꯒꯤ ꯃꯁꯥꯅ ꯏꯁꯤꯡ ꯁꯣꯛꯄꯗ ꯊꯦꯡꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃꯨꯛꯇꯪ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯕꯤꯌꯨ꯫ ꯔꯥꯝꯆꯟ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯃꯍꯥꯛꯅ ꯕꯜꯔꯥꯝꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯑꯃꯨꯛꯁꯨ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯤꯡꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯈ꯭ꯔꯤꯕꯗꯤ ꯁꯨꯞꯅꯒꯤ ꯀꯨꯍꯥ ꯑꯁꯤ ꯈꯛꯇꯅꯤ, ꯏꯁꯤꯡꯗꯤ ꯂꯩꯕꯗ ꯌꯥꯎꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯊꯤꯡꯂꯤꯕꯁꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯈ꯭ꯔꯤꯕꯗꯤ ꯀꯨꯍꯥ ꯈꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯗꯣꯝꯅ ꯀꯨꯍꯥ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯏꯁꯤꯡ ꯑꯁꯤ ꯀꯨꯍꯥ ꯃꯅꯨꯡꯗ ꯊꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯊꯝꯃꯟ ꯑꯗꯣꯝꯅ ꯄꯤꯕꯤꯒꯗꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯥꯏꯔꯩ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯅꯝꯍꯠꯅꯕ ꯍꯣꯠꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯥꯍꯟꯗꯨꯅ ꯑꯀꯤꯕ ꯅꯪꯂꯝꯃꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯕꯜꯔꯥꯝ, ꯑꯩꯒꯤ ꯏꯁꯤꯡꯁꯤꯁꯨ ꯅꯪ ꯑꯁꯨꯝ ꯂꯧꯖꯔꯨꯗ꯫ ꯑꯩꯒꯤꯗꯤ ꯑꯁꯤ ꯅꯠꯇꯕ ꯀꯨꯍꯥ ꯑꯃꯁꯨ ꯂꯩ꯫ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕ, ꯏꯁꯤꯡ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯗꯤ ꯅꯪꯅꯤ꯫ ꯏꯁꯤꯡꯁꯤ ꯅꯪ ꯑꯁꯨꯝ ꯂꯧꯖꯔꯣ, ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯋꯥꯕꯗ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯀꯤꯕꯗꯒꯤ ꯋꯥꯗꯨ ꯑꯁꯨꯝꯅ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯕꯤꯔꯕꯜꯒꯤ ꯃꯇꯦꯡꯗꯒꯤ ꯂꯥꯏꯔꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯟꯅꯊꯪꯗ ꯀꯨꯍꯥ ꯑꯃꯁꯨꯡ ꯀꯨꯍꯥ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯔꯒ ꯂꯥꯏꯔꯩꯄꯥꯛ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯕꯤꯔꯕꯜꯅ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯂꯤꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯃꯁꯨꯡ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯇꯥꯍꯜꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅ ꯂꯣꯏꯔꯛꯄꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯒꯤ ꯋꯥꯔꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯌꯥꯎꯕ ꯁꯔꯒ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯕꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯥꯅꯦ? ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯁ꯭ꯋꯔꯒ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯩ ꯏꯅꯤꯡꯊꯧ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯕꯤꯔꯕꯜ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯕꯨ ꯁꯔꯒ ꯂꯥꯏꯔꯩꯄꯥꯛ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯄꯨ꯫ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯁꯔꯒ ꯂꯥꯏꯔꯩꯄꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯌꯦꯡꯅꯤꯡꯏ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯣꯏꯅꯦ ꯕꯤꯔꯕꯜ, ꯁꯔꯒ ꯂꯥꯏꯔꯩꯄꯥꯛ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇꯐꯥꯎ ꯆꯠꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯏ꯫ ꯑꯩꯈꯣꯏꯕꯨꯁꯨ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪꯗꯤ ꯄꯨꯗꯅ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯕꯨ ꯑꯩ ꯁꯔꯒ ꯇꯥꯟꯅ ꯄꯨꯖꯒꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯁꯔꯒ ꯆꯠꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯆꯦꯠꯄ, ꯌꯥꯝꯅ ꯁꯥꯡꯕ ꯑꯁꯥꯡꯕ ꯀꯩꯔꯥꯛ ꯑꯃꯗꯤ ꯁꯦꯝꯕꯤꯕ ꯇꯥꯔꯦ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯋꯥꯡꯕ ꯑꯆꯧꯕ ꯀꯩꯔꯥꯛ ꯑꯃ ꯁꯥꯍꯟꯈꯤ꯫ ꯀꯩꯔꯥꯛ ꯑꯗꯨꯅ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯂꯨꯆꯤꯡꯂꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯀꯩꯔꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯣꯟ ꯇꯝꯅ ꯀꯥꯈꯠꯅꯔꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯈꯣꯏꯅ ꯀꯩꯔꯥꯛ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯇꯣꯟ ꯌꯧꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯂꯥꯏꯔꯩꯄꯥꯛ ꯁꯔꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯗꯥꯏꯅꯣ ꯕꯤꯔꯕꯜ, ꯀꯗꯥꯏꯅꯣ? ꯂꯥꯏꯔꯩꯄꯥꯛ ꯁꯔꯒꯕꯨ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯪꯅꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯂꯗꯨꯅ ꯃꯈꯨꯠꯅ ꯀꯣꯏꯊꯤꯟ ꯊꯤꯜꯂꯗꯨꯅ ꯁꯨꯝꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯥꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯥꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯀꯨꯕꯦꯔ ꯍꯥꯏꯕ
लन थुमगी मपू ओइरिबा लाय अदुनी अदुगा येंबियु महाक्के कोइबदा लैरिबा लाइरैबाकि लाइरेंबिसिंग असि फजद्रा बीरबलगी वादु तारगा निंगथौ अकबरना सुमना मु हाइरक्खि कदाइदनुने नंगना हारिबसिबो बीरबल सिददि करिमतसु लैतना निंगथौ अदुगी मतुंग इंदुना मंत्री मयाम अदुनसु हाइरक्खि अखोइदि करिमत उदे बीरबल अमत्त उदे कदाइदनु नंगना हारिबसिबो मतम अदुदा बीरबलना हाइरक्खि असेंबगी रै निंगथौना हाइबिरिबसिबो असिबु कमदौना ओइथोक्कदौरिबनुने बीरबलगी वादु तारगा निंगथौना मु हंगलक्खि करी वानु नंगना हारिबदुबो बीरबलना मु खुमलई इनिंगथौ लाइरैपाक उबा फंगदौरिबा मीदी पुंसिदा पाप अमा फौ लंगसिनद्रिबा मी खकननी इनिंगथौना लाइरैबाक उबा फंगदे ताबदा ओंथोकना नुंगाइजखिद्रे अइदि बीरबलगी वादु तारबा मतुंगदा निंगथौ अकबरना अत्या मथक्ता खुदोनबी थिल्लदुना सुमना मु हाइरक्खि बीरबल नंग हारिबा खुदिंगमक्तु अइसु उरे हौजिक्ति ओंथोकना फजख्रेदा मफम असिदे येंबगी पेनबबु नाइदेदा असिन्नेको मयामना मफम असिबु लाइरैपाक हाइनरिबसे निंगथौ अदुना अदुमना हाइबा तारगा मंत्री मयाम अदुसु खुदोनबिगा मथक्ता थिनगतनदुना उरे आदा लैरे ओंथोकना फजख्रेदा लाइरैपाकसे लाइरैपाकि समूसिदि यामना फजख्रेदा असुमना मागना बापना सागतनदुना वारी ओइना पुथोक्लदुना उसु उद्रबा पोट अदुबु उबगी मतौगुम हाइनरमे नुमित अदुना हौख्रबा मतुंग मथंगी नुमित की दरबार फम्मा मतमदसु निंगथौ कोनुंगदा लैबा मंत्री मयाम अदुना मखोइना ngarang लाइरैपाकता करी उरकपनो हाइबदु अमना अमदा तमनदुना हाइनदुना लैरमे मतम अदुदा निंगथौ अकबरना बीरबलबु कौदुना तुमिन्ना हसुमना हंगखि बीरबल नंगबु तसेंगना ngarang लाइरैबाक उरखिब्राने बीरबलना खुमी उजरक्ते इनिंगथौ अइसि पाप लैरबा मी ओइरबा माले बीरबलगी पाउखुम अदु तारगा निंगथौ अकबरना यामना पेनना नोक्लदुना सुमना हाइरक्खि ओ बीरबल अइ हौजिक ग्यान तारे अइना लाइरैबाक असि तसेंगना लैते हाइबा खंगना येंगनिंगि हाइरुबगिदमक नंगना अखोइ मयामबु अपंगमसिबनी नत्तरा नंगसि ओंथोकना सिंख्रेदको बीरबल सि हाइरदुना निंगथौ अकबरना बीरबलबु अमुकसु थागतखि वारी असि मतांग असिदा लोइसिनजरे ताबिरिबु खुदिंगमक्पु थागतजरी।